ꯉꯔꯥꯡꯒꯤ ꯑꯩꯈꯣꯏꯒꯤ MST ꯒꯤ ꯒꯥꯔꯤꯗ ꯇꯧꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯏꯃꯥ ꯃꯌꯥꯝꯁꯦ ꯇꯧꯔꯒ BPAꯒ ꯑꯗꯒꯤ ꯃꯥꯏ ꯃꯦꯔꯥ ꯑꯇꯣꯞꯄ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯏꯃꯥꯁꯤꯡ ꯄꯨꯟꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯣꯠꯅꯖꯔꯛꯄꯅꯤ ꯀꯅꯥ ꯀꯅꯥꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯅ ꯑꯌꯨꯛꯇꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯜꯗꯤꯞ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯎꯅꯔ ꯃꯇꯨꯡꯗ ꯃꯗꯨꯗꯒꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯅ ꯒꯣꯚꯔꯅꯔꯁꯨ ꯑꯃꯨꯛ ꯎꯅꯅꯕ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯨꯒ ꯇꯧꯕ ꯃꯇꯝꯗ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯎꯈ꯭ꯔꯨꯜꯗ ꯂꯩ ꯍꯥꯏꯗꯅ ꯃꯥꯗꯤ ꯎꯅꯕ ꯐꯪꯈꯤꯗ꯭ꯔꯦ ꯍꯌꯦꯡꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯣꯏꯅ ꯍꯥꯏꯅꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡ ꯒꯣꯚꯔꯅꯔꯒꯤꯗꯤ ꯉꯁꯥꯏ ꯆꯠꯄꯗ ꯄꯨꯡ 5ꯒꯤ ꯃꯇꯝꯁꯦ ꯄꯤꯔꯛꯑꯦ ꯄꯨꯡ 5ꯒꯤ ꯃꯇꯝ ꯄꯤꯔꯛꯄ ꯃꯇꯝꯁꯤꯗ ꯃꯤ 5ꯗꯒꯤ ꯍꯦꯟꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ 4ꯒ ꯑꯩꯈꯣꯏ 5 ꯆꯪꯉꯨꯔꯦ ꯆꯪꯉꯨꯕ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕꯁꯦ ꯉꯁꯥꯏ ꯍꯥꯏꯔꯛꯄ ꯑꯌꯨꯛꯇ ꯀꯨꯜꯗꯤꯞꯀꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯨ ꯑꯩꯈꯣꯏꯅ ꯒꯣꯚꯔꯅꯔꯗ ꯇꯝꯃꯦ ꯒꯣꯚꯔꯅꯔꯗ ꯍꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ MST ꯒꯤ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯐꯦꯁꯇꯤꯚꯦꯜꯁꯦ ꯑꯆꯧꯕ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯩꯒꯨꯝꯕ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯀꯥꯡꯄꯣꯛꯄꯤꯗ ꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯁꯤꯗ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯥꯗꯕꯅꯤꯅ ꯍꯥꯏꯔꯛꯏ ꯀꯨꯜꯗꯤꯞꯅ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯉꯣꯟꯗ ꯊꯝꯕ ꯀꯥꯟꯗꯅ ꯑꯃꯨꯛ ꯃꯥꯅ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ MST ꯒꯥꯔꯤ ꯑꯩꯅ ꯍꯣꯏ ꯆꯠꯂꯤ ꯍꯥꯏꯔꯛꯏ ꯃꯣꯏꯅꯁꯨ ꯑꯃꯕꯨꯗꯤ ꯗꯦꯠ 18 ꯍꯥꯏꯕ꯭ꯔꯥ 17 ꯍꯥꯏꯕꯗ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡꯗꯣ ꯇꯧꯅꯣꯏ ꯍꯥꯏꯕꯗ ꯃꯥꯒꯤꯅ ꯈꯤꯇꯪ ꯑꯃꯨꯛ ꯊꯌꯥꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅꯕꯨꯗꯤ ꯍꯣꯏ ꯃꯅꯨꯡꯒꯤ ꯃꯣꯏꯒꯤ ꯏꯟꯇꯦꯂꯤꯖꯦꯟ ꯀꯥꯡꯕꯨꯗꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯈꯔ ꯐꯪꯕꯗꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯕꯒꯤ ꯄꯣꯠꯄꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯟꯅꯩ ꯇꯧꯕꯇꯕꯨ ꯆꯠꯍꯜꯂꯣꯏ ꯍꯥꯏꯕ ꯄꯣꯠꯇꯤ ꯍꯥꯏꯗꯤ ꯐꯦꯁꯇꯤꯚꯦꯜꯁꯦ ꯀꯥꯏꯗꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯁꯤꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ 5ꯅꯤꯁꯤꯗꯤ ꯑꯩꯈꯣꯏ ꯂꯦꯞꯅꯕ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯩ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯖꯔꯤꯅ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯐꯦꯁꯇꯤꯚꯦꯜꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯅ ꯃꯗꯨꯗ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯦꯠ ꯀꯩꯅꯣ ꯑꯣꯏꯕꯒꯤ ꯄꯣꯠ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯍꯤ 2 ꯐꯥꯔꯕ ꯂꯥꯟꯁꯤꯒꯤ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯉꯁꯤꯐꯥꯎꯗ ꯏꯀ꯭ꯋꯤꯕꯂꯦꯟ ꯊꯕꯛ ꯇꯧꯔꯛꯇꯕꯒꯤ ꯁꯔꯀꯥꯔꯗꯣ ꯑꯃꯨꯛ ꯀꯩꯅꯣ ꯄꯥꯝꯗ꯭ꯔꯦ ꯑꯗꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯥꯔ ꯂꯥꯛꯑꯦ PR ꯂꯥꯛꯑꯕꯅꯤꯅ ꯁꯥꯔꯁꯤꯒꯤ ꯂꯥꯛꯑꯦ ꯍꯥꯏꯕ ꯃꯇꯝꯗ ꯀꯥꯁꯃꯤꯔꯗ ꯁꯥꯔꯅ ꯃꯑꯣꯡ ꯇꯥꯅ ꯊꯕꯛ ꯇꯧꯈꯤꯕꯗꯨꯒꯗꯣ ꯁꯤꯗ ꯑꯃꯨꯛ ꯇꯧꯕꯤꯒꯗ꯭ꯔꯥꯅ ꯈꯜꯂꯛꯄꯗꯣ ꯉꯁꯤ ꯊꯥ 3 ꯍꯦꯟꯖꯜꯂꯛꯄ ꯐꯥꯎꯁꯤꯗ ꯄꯣꯠꯁꯦ ꯐꯖꯅ ꯇꯧꯕꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯔꯛꯇꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯅ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯁꯥꯟꯅꯕ ꯀꯥꯟꯗꯨꯗ ꯃꯥꯅ ꯀꯩꯅꯣ ꯇꯧꯔꯤ ꯆꯞ ꯃꯥꯟꯅꯩ ꯇꯧꯃꯤꯟꯅꯔꯤ ꯈꯣꯠꯂꯤ ꯁꯤꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ MST ꯒꯤ ꯒꯥꯔꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯃꯣꯏꯅ 15 ꯗꯦꯖꯀꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯑꯃ ꯃꯣꯏ ꯂꯧꯈꯠꯄꯒꯤ ꯉꯁꯤ ꯀꯩꯅꯣ ꯄ꯭ꯔꯦꯁ ꯇꯧꯈ꯭ꯔꯦ ꯀꯨꯜꯗꯤꯞꯁꯨ ꯀꯧꯍꯧꯋꯤ DGPꯁꯨ ꯀꯧꯍꯧꯋꯤ ꯑꯗꯣ ꯃꯥꯅꯗꯤ ꯈꯤꯇꯪ ꯊꯌꯥꯏꯅꯅ ꯃꯣꯏꯅ ꯁꯨꯡꯆꯥ ꯊꯥꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯄꯣꯠꯇꯨꯒꯤ ꯄꯣꯠꯇ ꯑꯗꯨꯝ ꯄꯣꯏꯟꯠꯇꯨ ꯄꯨꯊꯣꯔꯛꯑꯦ ꯑꯗꯨꯕꯨ ꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯍꯥꯏꯔꯤꯕ ꯄꯣꯠ उन्नरुबदा मोइना पिरैबा मोइगी वारोलसिंगसे तारगदि तसेना मखोइगी थबक ओइना तौबिगदबा मानसलक्तबा अदो आइदि प्रजागी वॉइसनी सर होइसे तसेना हुजिकी ओइनादि यूनिफॉर्म सुंगारे लैरिबा सिक्युरिटी एडवाइजर और सर ओइरो चखिबना फरद्राना मयामना हाइनरे अदुबो अदुमा आइगी थांगलमनिगी साइडतगी ओइना अदुमक्सु तौबिगिनु मोइ कन्ना कनो तौगनि खोटकनि मतम खतंग पिबियो अदो मयांगी वॉइस निना मदुया अदो मसिगी पोचना अजेवलाना मणिपुरदा मा थबक तौब ngमगनि हाइबा थाजद्रे अखोइना हाइजै सरना करिगिदमक्ता पावासे ऑर्डर से यामना तपना लौरिसि करिगिनो मथक्तगी प्रेशर लाक्प्रा खोप्रा अदुगी सोखोइ थांगाचगे हाबदा अदुदि नते है अदुबो मासु सेगी कनोसिदा अदुम लैरगा लैसनगे हाइबा पोटकी फिबम अमा उरे माना गांथोक सक्तोरपदो अदुना मरम ओइरगा अखोइदि तसेंना हाइबदा मसिगी मतांगसे खोइ म्याम मानरगा मसिगी हाइबा ngrangi MST की गाड़ी हाइबसे अमाबो ओइगेरा अमाबो ओइगेरा गवर्नमेंट अमगी गाड़ी थाबदा दिक्कत ओइरने हाइरपा पोला आबसिदि अखोइ म्यामना खनमिनरगा कैदौसिगे हाइबदो मखाताबा खोंजंग अखोइ चंगसेमिनबा मथौ ताइ अखोइगी ओइनदि हनगिरोय अदुगा लैरिबा अखोइगी सस्पेंड लैरिबा MLA सिंगसुसु मखोइगी मथक्तसु अखोइ लैरिबा PPA अदुगा पुनमिनरिबा इमासिंग अदुगा मोइगी मथक्तसु अखोइ चंगजनगिनी अदुगा चीफ सेक्रेटरी सु मा लाक्पा गायरगा मासु उनगिनी मरमदि मसिगी मतंगसिदा अखोइना तुमिना लैसलौबा तारगदि अखोइ तुंगदा अखोइगी चाइसुगी लंबी उरक्तबा हाइबा पोतो लानी हाइना खनजै अदुना मयाम पुनमक मानमिनरगा मसिगी स्टेप खुदिमकसे लौसनमिना हौसी हाइबा पोतो अजि तिन अखोइ पुल्लिबा इमासिंगी रिक्वेस्ट नि प्रजा सिंगदा अदुना मसिमक तौमिनसी कानादरे हुजिक सिक्युरिटी एडवाइजर की फ्लॉप चले गवर्नर फ्लॉप चले चीफ सेक्रेटरी सुंगारे अदुम चमानरकनि मोइगे हे वहाइदि अदुना मसे अखोइ ग्यान खरा तामिनरगा चंगदब खोंजंग अमा चंगहौलगा लैरिबा सस्पेंड लैबा MLA सिंगसिदा कैदौसिगे हाइबदुसु खन्ना होबा हाइबसे प्रजा अखोइ पुन्नमतंग होनामिनसे हाइबदो मसे हाइरलोसिन